ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ? ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 30ꯒꯤ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟꯠ ꯏꯆꯪ ꯆꯪꯗꯅ ꯚꯦꯁꯄꯥ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯂꯤꯌꯥꯒꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜꯁꯤꯡ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 10,10 ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯣꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 9089895330 ꯑꯃꯗꯤ 9615823252 ꯇꯨꯂꯁꯤ ꯃꯣꯇꯣꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯁꯉꯥꯏꯄ꯭ꯔꯧ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯉꯁꯤꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯇꯔꯝꯁ ꯑꯦꯟड ꯀꯟꯗꯤꯁꯟ ꯑꯦꯄ꯭ꯂꯥꯏ꯫ Good afternoon, ELITETV ki test of cartoon ki mahau ming tawiri su hamatara muksari maru nga sim fala fungo pau se singi cartoon da cartoonist sing da kari haini ni ba kari phonok ni ba kari wakal khanang ni haibu myam da thamjane program ne ngasi si khabar khara cartoon jaw da ba aduga hanjin khara jaw ba madana maram marakanda masing di ya modore masidamta api gani aham de lokas ge koi Sanga Express ki onthok pani da hayosa onthok pani stai uliba cartoon si yang view yan wan tok leiba Maitai nungsa leire, samu leire, kai leire, mamangda gumbe leire, crocodile leire, adeda samu sina harak patuni. Yamna hai sing na chalu maitai nungsa, marup saba sing da thaza batham gunu, marup na marup hat badi, yamna lai bani, na koi gi yekna ba masing yami, thauna lingjen khaktana yaroi, pangal ngam da ba lawsing na ngam bani haidani yam phajaba koi gi haujik leiriba situation sida BBS sina akoi cartoonist ne yam phajaba wahan to piba wakal khalan ba kenoni piri ba cartoon si aduna mayam nen khange hojik lei film sida kaino tori ba se marup na kanano yekna bana kanano bakal sakti ngaktana su yade loksing na samu ifai hai ba khoi gi ipai pu gi paroda hainari ba dunia na kanana no kanana yekna bu do ha bu mek seng na khangu hai sing na chalu marup pang sing da hekta marup saba sing thaja ba thamgunu Marum na maru hat padi yam lai bani nokai yeng masing yami thauna langjin khaktana yaroi ma pangal ngam daba losing na ngam bani hai phom sini aduna hojik lei ba film sida akoi gi maitai nongsa sing si kanada saithari bano do myam ne khanga bani aine hen explain to daga su aduna inaba kanano marup kanano tasem ke chuni akoi gi marup na marup hat padi yam lai bani thajaba yam senga thajaba thamani na kanana marup no kanana yekna bano hai singa chalu haibi achouba Pauzel nama piba cartoon ni haidana aigi wakal gi thamjage mathang de leiri sina koi sana lewaki loire dana haibaduni seida halani wari sana bani phammaga amna chesu ju paire zoram thanga haibra mathung huktu bun padu swai de leire magadi nungai gadamni ana haibadune ada amajne khume FIR gi bahut mitam mai thare sini bhai budi yaukte aina hapchan bani seida aduni maru pang maru bhai na haisu yare Haiba nungai na ba dun sai sida mana pinning no message dia koi sida mitam mai thabnu kanaroi FIR panjalu sini hariba paujal press ya dun hajik si Manipur ki issue sida Mizoram ki chief minister na ho budage dum ngachak saba chak thinba adum tawraga lae adani ngana koi ifiji mai thakriba adugi nahan koi MU da mite student association da thaba ngara sagol bagi khusaun ro parjame ma thaba ngasi chu muk tha ni hairi Tuan jaga sing dal mana adada APG mai thaba na kanaroi adu saruk pudi mana ngachak thaba sigi mai mathakta FIR palo the barat lengang asu kaimta haiba ngamdaba nan haiduni khudi ji hajur ji sahib ta leiroi chap saba khoi gi political way potadi khoi ga MNF ka BJP ga dum chamina gane dum isa gi ba religious ki kari gi la ka dadi madu khoi madu pulloi madu khoi ji hajur chaloi haidana Pongdo kiba yam thongna lene pongdo kiba duni amram na magi thongna adu yam phai thagat ningai ni adu hojik leiriba Manipur ki situation da aitel na khu thingjan ba mioi ba se loi sigado ba ngaktani ana leiriba lanthum duga leiriba ingol sambal mayam si khu sibada kemda pu ba chat pe yaroi
चक चक तौर खनाबी सरुक नुआना लेहलप मतम सांगना चाही अनीदगी हेन लिसिंग अनी मयादगी लेमिनरग मैम सी ngaraang नाद लाकपा म्यांमारदगी लाकपा अदुम कुकी मिलिटेंट खरगी मकुद तारकांदा हचक नचक थादना चक चक छिनबे तौगनु हाइबदिने दुना एफआईआर तौना कांदा अखोरगी मितम मसारगा मै थाबना कांदा रोय एफआईआर तौ हाइदना मेसेज पीबा अदुमबा कार्टूननी मथंग लेसिन अखोय पोंगनफमगी बालोहे हाइबदुनी बालोहे सिदा अखोयगी एमएलए मिनिस्टर नि सिदा मागी मै चाखिबगी नुंगाइतना लेबा अदेदा ngusai secretary magi personal masuna haire sargidi yum khaktani chakribadu somdadi yumdagi henba thawai kyani loikhiba yumdi amuksu saraga yai pokpa siba amuktani leido simebana siba hayse khoi namda puraga leibani any moment any time da khoi dum siba yaba next moment da kai thokadagi di khangdam matamni auna sidang hingni matam sida tumgi mirol gi dam khara tawram ba habsini mayamna pamnari basi ana adai sida koi yumai thakiba mayama kana mai thagre ena khangabuduni aduna nungai tan leibuda yumgi dam da khaluno yumdu de muk sarabsi yai adu thawai mangba mayama yorobani aduna kitang leba ki damakta tawdana house tani khangdi kai gi leiriba mayam singi puthokdana khana namba khotnaba taw haidana adugumba message piba akhoi ponafam gi balo hege cartoonni adana thamjage yum mangiba mayama yawre kanano haibududi ai senglang panjaraga sumyanu khanbiro yum chakku du araibni saragadi yum kaktani chakribdo somdadi yumdagi henba thawai kya ni loikriba thawai kya ama mangre ona kitang koi joram thanga hauduna amram de thagat ngai my guts to ji hajur chaloi haibdo ji sahab to chaloi akoi din haibdo adum bagi thawna lingjin slaiba darkar were thamjage mathang de leisina khoi ichel express kini ichel express ki nai ri hai habaduni staida khoi angangi maya sembani doctor da dental da dentist da yengba lakne da doctor duna haibini angang ji maya phaga maya ji ka tho yenge habji kan angang singsi maya yaba amatta leiramde tawrisena haiba adeda mapa sina mu natraga ma ji color khra sengwale chari bachinjak sinani angang di laidana koi phau yarak tre dana khoi gi chinjak si hana charam bachinjak ti makhal su na charak pagi makhal lakpa adagi tonga toamba sang acharak pagi adagi mayam mamang re charam do mayam chasalak pagi adum ba posu dum leiba hoi adu chaba ya di hai ja to program ne dum chaba yari bani aduna swais de ya sing sokelakpa ya sokelakpa rum sem yagre biscuit chaba khotpa mayam mama adagi maggi de kai de chaba mayam leigre napsal laga lehoba mayam ma dum leiba ajiga ngang sing da adugo sum sokche leiba sing ji angang da nate an su yawre haidana phongdok puni aduna ngasi di cartoon teso cartoon sikhara tele akhoi cartoon phong taba yawba aduga maroina hanjen ba yawba baduna maram marakanda kara telamna tore masi dum ngakpi gani aduna ngasi di ELITETV ki teso cartoon gi ma batang isolation jare meng tabiru sing bamu kana khuram jabol na kane me thangni jari pine birsi Adom gari macha darkar oibibra supna gi minute kuntra gi manungda document ichang changdana bespa amadi aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare Akupa marol kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong Chaba si mangan bigano ngasi mag contact tawbirau terms and conditions apply